News Explainer YouTube channel asibu yengbiriba mayam punamakpu ahanba maktada taram okchari. Ngasi aina amuk puduna laksariba topic asi Iran gi foreign minister na Iran gi nuclear deal asi makha tana wari saba wana thokkani haina phongdokkiba aduga amaromda America gi defense ship na kari hairi haibudu video asida khangminasi. Video asi makha sathadringi mangoinana aina miyamda request ama tawjari madude News Explainer YouTube channel asi matam gi thok leba thodok wathok singbu sugaina nainaduna adomgi mit nakong oigedoriba channel amani maram aduna channel asibu subscribe tobiyo aduga adomgi marup mapang singdasu share tobiyo. Iran gi foreign minister Abbas na Iranian state television amagi interview da haikhre madude Iran gi nuclear deal gi matangda makha tana wari saba haibadu haujingmakki oinadi oithoklaroi. Experts singi matung inna US na Iran gi nuclear site ahumda attack tawkhiba asina Iran gi nuclear program asi khara thindharabasu muthatpa haibadudi ngamloi madugi ona tainabada nuclear program asi hena khumang chausinaba Iran na hotnakhigani haina experts singna thajari. Iran na Israel da atat akham leitana tawkhiba attack adu western media na lotsin naba hotnarabasu madugi impact aduna Israel sor phunba haibadu oiki maram aduna Israel na US ki mateng nibata ki US na Iran gi nuclear site ahumda tawkhiba attack adu militarily khut thingjinbani haina Iran na lawbaga loinana Iran gi nuclear program gi makha taba wari tawbada khurou thanghalle haiba asini. Iran gi nuclear deal asi 2015 da P5+1 haibadi United Nations Security Council gi permanent member manga US, Russia, China, France, UK, amadi +1 Germany yauna joint plan of action adopt tawduna sign tawkhibani. US amadi Israel na Iran da precise oina attack tawba ngamkhiba asi Iran da Israel gi spy matik chana lei haibasi aikoina Iran gi deputy chief justice Hamze Khalili gi wafam dagi khangba ngami mahakna hai Tehran da Israel gi spy oibasing tonganana akanba mawongda prosecute tawgani haina hairi. Aduga nakal amaromda Iran gi highly enriched uranium bu US ki strike na manghan takhalli hairiba asi US ki defense secretary na ngasisu adumak chumi haina lepli mahakna hairi Iran na uranium bu US ki strike tagi kannana ba thaidoktuna thamki haiba asi intelligence ki pauna support tawte haiba asini. Ngasigidamakta video asi matang isda loisinjage anauba update amaga loinana mathangi video amok puduna laksage.